North East ki oina Manipur da ahan boina tamthiraba laina-laichat asigi positive oibadagi JNIMS hospital da layenglakhiba thangmaiba lorung pure lekai dagi Vimi Ningombam ahumlak test tawuda negative oikhiba ado ngasi JNIMS hospital dagi discharge toukhre. Mahak ngasi nungthil pung ama makhairom tabada mahak na leiriba JNIMS ki ventilator dagi hospital asigi ambulance amana mayumda thilakhibani. Thilakiba adu da doctor ama staff nurse ani yauna PPE uniform setuna thilaki. JNIMS ke director Dr. Vimo na phongdokhibada Vimi hayeng chairau gi thoram ado mayumda yawba pami haina phongdoklakpatagi JNIMS ki laina-laichat thengnana ba leiriba core committee amadi state surveillance ki apunba mifam ama ngasi ayuk pung 10 rom tabada pangthoktuna kupna khanaraba matungda mahakpu discharge ki ayab pikhibani. Mahak discharge tawkhraba matungda numit 10 ni home quarantine tawduna mapan thondana tongana leigani. Quarantine ki guideline copy amasu mahak ki apokpada su khusinakre. Numit 10 gi manungda mahak JNIMS ta laktuna aroiba test ama tawkhigani haiki. Vimi naba phaduna yumda halakle tabadagi thangmaiban kendra ge MLA Jai Kishan mahak yumda laktuna harau nungaiba phongdokhi. Mahak na naba pharakhiba se thangmaiban khakki natana Manipur gi chauthok chaningai ni. Asigumba laina naba miyoising miyamna lana sandokpibagi mahutta miyam changduna phanaba honamina si haina Jai Kishan phongdokhibaga loinana mahakpu phanaba honakhiba JNIMS ke doctor sing thagatpa phongdokhi. Aduga atopa paw amana lockdown hangdokpa kanana pautak pirakpano Ibobi. Opposition lusingba hanagi chief minister O Ibobi na haikre. Laina-laichat thengnanaba lockdown natana atopa pambai leite haina. Hapta ani hena lockdown tawduna leiraga Easter amadi chairaubugi namada ngarang lockdown hangdoktana miyamna chikna chaina ngamdana tilhankhiba do sarkar asida kanana advice tawbano. Sarkar gi karamba policy no haibado laingakna paukhum pigadabani. Wafam ngasi mahakki babu parada leiba quarter da phongdokhibani. Sri Ibobi na makha tarduna lockdown hangdokpa tarbadi miyamda mangjongna social distancing ngakhanaba hana thorang lokhatkedabani. Lockdown hangdokhiba medical department na tawribara karamba expert na tawribano sengdokadabani. Karigumba laibak thiba amadagi laina sandokhiba tarbadi kanana daita lawgadori haiki. Sarkar na lockdown makha tana darkar lairi hairaga ngarangi aduna karino artha karino. Thawong ado North East ki karamba state ta toukhrebagi. Kudak ki tawning bata tawbada ikhoina yengduna leiba yaroi praja sing apangmani khanbani haiki. World Health Organization na phawba laina asi thengnana ba hidak leitri haiduna masibu thengnana ba pambai di lockdown natana atai leite haiduna laina asibu ahan ba sandoraki ba China gi Wuhan ta tha ani lockdown tawduna laina asi tapna phankhibani. Lockdown na miyam kham thengna waraba matam asida cargo da chana thangna pusilakpagi mahutta kwamana pusilakpagi mapu kanano. Huran bado FIR challaga hekta bel da thadokhi haibase tabada wa ado amu hana taning de haiduna Sri Ibobi na phongdokhi. Aroibada Popular News Reader ki video bi yengbiribu khudingmakpu thagatsari.